Incredible Story Manipur nang asisu aigi nuksiraba viewersinggidamak 2026 da release tawkiba action amadi adventure da best tawba The Bluff ki movie puduna laksari movie asina fangkiba rating sing khara pallabada IMDb rating da 10 gi manungda 5.8 Prime Video da 10 gi manungda 5.8 Google users na 51% like pikiba movie amani fare adudi mayam movie asida saktam langliba amadi movie asigi samlakpa wari pandabi movie romda oina mai onsilasi movie asi aina pathorakpa matamda wahi wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiu haiba wafam thamjari mayamna channel asibu ahanba thengnabiba oiragadi channel asibu subscribe tawbirambasu kaubiganu cricket pamba miyoi singi yamna nungaiba pauni som 2026 ki Premier League hokre haibadi khangbiramlani aduna 1xbet hairiba f asi miyoi kaya amana amadi ai isamak yauna follow tawjari masida nasagi knowledge sijanaduna sen kaya marom amasu tanba yai aduga IPL gi oina team masina khudol kharasu sem saduna thamli masida sel gi mana amadi Apple phone su yauri masina su loidri ahanba oina deposit marirak tawba matamda bonus su leigani aduga hojik lising humdra henbagi bonus su piri masigi damak piriba link asida changbiro aduga mana kaya amasu thoibiyu film asina horakpada 1846 ki matamdagi ulai matam masidadi pirates oibagi chang asi tapna mutharaktuna Arabian Sea asida pirates sing asi yamna leiraamde adubu lemhoriba khara asidi aduki matik yamna sathiba minungsi kari amata leitaba miyoi kangbu oirami masidagi aikoina nonglei nungsit yamna kanna tawba matam amada pirates ki shipka mafam asida lakpa nga phaba miyoi singi ship amaga thengnariba asi aikoina urami masidagi pirates sing aduna nga phaba lakliba miyoi sing adugi shipta lona changsinkhirami asumna lona changlakliba asi nga phaba lakliba miyoi sing adugi maraktagi crew amana makhoi sing adubu ukhirami masi ubadagi nupa asina yamna thuna sensinduna makhoigi warning alarm adu khingami aduga mipum khudimakta loina tahallami masidagi yamna thuna makhoigi ship asigi captain bodel aduna hathu sensalak matungda khaw amadagi magi pikhauda sana kharabu hapsankhriba asi aikhoina urami asumna hapsanba loiraba matungda magi crew sing adugi mafamda yamna sectionna pirate sing asiga lanthengnanabagi damak sem saduna layu haiduna su laurami asumna leiringai matam asida pirate sing adu yamna thuna sangsilaktuna magi crew sing adubu kari amata minungsi leitaba mongda loina hatu ami aduga pirate sing aduna captain bodel asibusu phakirami aduga mafam asidagi pirate sing asigi captain oiduna lakliba corner asina sana bar amabu paikhatlaba matungda asumna hairi masigi sana bar asibu thinaba honaba matamda sahi kaya ama ingonda mangkhrabani mafam asida mana pairiba sana asi ataiga manade masida topa mark amasu haktuna leiribani aduga makata na corner na asumna hairi masibu fangnabagi damak aina thawai kaya amasu hatkrabani aduga makata na captain corner na captain bodel aduda asumna hangai nangna pairamliba sana asi kanagi mafamda pirakpano haiduna masidagi pirate sing asiga lakminaba water master li kawba nupa amana makhoigi nga phaba singna lakliba ship asi British singna leiba colony Cayman Brac kawba island amadagi lakpani haiba asi makhoigi yawramliba map asidagi yengduna khangami masidagi captain corner na nga phaba sing asigi ship thorakliba captain bodel asibu makhoigi ship aduda hapsan khro haiduna order tawraklami masigi matungi sinda aikoina uba fangliba asi Cayman Brac hairiba island aduda ulaklami mafam aduda leiriba miyoi sing adu church amada pulap punsinduna lai khoramduna leirami maramdi makhoigi mafam asidagi satkhriba nga phaba miyoi sing adu kari amata asoi angam jawdabi mafam asida amuk hana halaknaba haiduna aduga nga phaba miyoi sing asina mafam asidagi satkhriba asi ngasiga thana numit jangkhaiga mapani suraklami nakal amaromdana bodangi nupi arsen asina samudra mapan amada leptuna magi nupa adubu halakpa samudragi maikai aduda mamit kuptaba makai yengduna ngairaga leirami aduga nakal amaromdana bodangi machanupi Elizabeth Bodel asina magi boyfriend Western asibu mayumda lakpa ngaiduna leirami asumna ngairingai matam asida
ꯋꯦꯁꯇꯟ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯐꯝꯗ ꯋꯦꯁꯇꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡꯗꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯂꯤꯖꯥꯕꯦꯠꯄꯨꯁꯨ ꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯂꯤꯖꯥꯕꯦꯠꯅꯗꯤ ꯋꯦꯁꯇꯟꯒꯤ ꯃꯐꯝꯗ ꯃꯍꯥꯛꯇꯤ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯄ ꯑꯗꯨ ꯈꯨꯗꯣꯡꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯗꯟꯒꯤ ꯅꯨꯄꯤ ꯑꯥꯔꯁꯦꯟꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯟ ꯀ꯭ꯔꯦꯡ ꯀ꯭ꯔꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯤ ꯂꯥꯛꯄ ꯂꯥꯛꯇꯕꯒꯤ ꯁꯤꯒꯅꯦꯜ ꯈꯪꯅꯕꯒꯤꯗꯃꯛ ꯂꯪ ꯇꯤꯡꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯇꯥꯈꯤꯕꯗꯒꯤꯗꯤ ꯑꯥꯔꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯈꯥꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯗꯤ ꯑꯥꯔꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯐꯖꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯥꯔꯁꯦꯟꯅ ꯑꯗꯨꯝ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯝꯂꯒ ꯄꯥꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯁꯦꯟꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯧꯔꯤꯕ ꯑꯗꯨꯕꯨ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯏꯂꯤꯖꯥꯕꯦꯠꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯊꯟꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯑꯥꯔꯁꯦꯟꯅ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ, ꯃꯥꯒꯤ ꯕꯕꯥꯅ ꯆꯠꯈ꯭ꯔꯤꯕ ꯁꯤꯞ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯥꯔꯁꯦꯟꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯁꯦꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯕꯕꯥꯒꯤ ꯁꯤꯞ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯋꯦꯁꯇꯟ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠ ꯃꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯥꯔꯁꯦꯟꯅ ꯏꯂꯤꯖꯥꯕꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯁꯦꯟꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯏꯂꯤꯖꯥꯕꯦꯠꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯋꯦꯁꯇꯟ ꯑꯗꯨ ꯏꯂꯤꯖꯥꯕꯦꯠꯀꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯁꯦꯟꯅ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯉꯥꯡꯂꯝꯃꯤ, ꯅꯪꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯄꯥꯊꯣꯛꯍꯟꯗꯨꯅ ꯃꯊꯣꯡ ꯆꯥꯅ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯉꯁꯤ ꯑꯁꯤ ꯑꯥꯔꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯏꯁꯥꯛꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯃꯥꯅ ꯁꯣꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯦꯞꯇꯦꯟ ꯕꯣꯗꯦꯟꯕꯨ ꯐꯥꯖꯤꯟꯈꯤꯕ ꯄꯥꯏꯔꯠꯁ ꯀꯥꯡꯕꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯥꯔꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯏꯁꯥꯛ ꯑꯗꯨꯅ ꯄꯥꯏꯔꯠꯁꯀꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯦ, ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯕꯥꯔꯗꯦ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ, ꯕꯥꯔꯗꯦ ꯃꯃꯥꯡꯗ ꯅꯪꯒꯤ ꯕꯕꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯕꯁꯨ ꯁꯃꯨꯗ꯭ꯔꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯛ ꯍꯦꯛ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯒꯤꯐ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯂꯕꯁꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯥꯔꯁꯦꯟ ꯑꯁꯤ ꯃꯊꯟꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯨꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯏꯂꯤꯖꯥꯕꯦꯠ ꯑꯗꯨ ꯂꯦꯇꯔ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯏꯔꯤꯕ ꯂꯦꯇꯔ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯃꯍꯥꯛ ꯃꯥꯒ ꯈꯪꯅꯔꯤꯕ ꯋꯦꯁꯇꯟꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯔꯤꯕ ꯂꯦꯇꯔ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯏꯔꯠꯁ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯏꯂꯤꯖꯥꯕꯦꯠꯀ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯋꯦꯁꯇꯔꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯋꯦꯁꯇꯔꯟ ꯑꯗꯨ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯅꯨꯡꯁꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯑꯣꯡꯗ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯅ ꯋꯦꯁꯇꯔꯟ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠꯁꯨ ꯃꯥꯅ ꯏꯔꯤꯕ ꯂꯦꯇꯔ ꯑꯗꯨꯕꯨ ꯊꯅꯝꯗꯨꯅ ꯑꯥꯏꯁꯥꯛꯀꯤ ꯃꯐꯝꯗ ꯒꯨꯗ ꯕꯥꯏ ꯀꯤꯁ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯥꯔꯁꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯏꯂꯤꯖꯥꯕꯦꯠꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯕꯣꯇꯜ ꯑꯅꯤ ꯆꯩꯈꯥꯏꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯁꯦꯟꯅ ꯏꯂꯤꯖꯥꯕꯦꯠꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ
thong adu hangdoktuna yengba matamdadi Elizabeth adudi magi room aduda leiramdre masidagi thongnau adudagi mapalomda yengthorakpa matamda makoigi yum adu tamna pirates khara laktuna yum asibu koisalakliba asi urami masibu uba matamda Arsen yamna pakhatna makoigi yumgi thongsing adu yamna chetna thingjilami aduga machanupa Aisakna tumduna leiriba adubu haudoami aduga makoigi yum adugi floor da leiba aronba room amada machanupa adubu lolhankhirami asumna machanupa asibu yamna sep oina thamba loiraba matungda Arsen na makhutta rifle ama paiduna Pirates sing aduna lakpa adu ngaiduna loduna leirami asumna Arsen na leiringai matam asida Pirates ama makoigi yum adugi mathaktagi thongnauda chongsalakduna makoi ani mafam asida funarami asumna funarakpa matamda Arsen na Pirates adubu batna suduna mafam asidagi tanthokirami adubu atopa Pirates ama muk changsilaktuna Arsen bu mafam asida farami asumna leiringai matam asida Scott kauba Pirates amubu changlaklambi aduga Arsen gi mafamda paisa sing adu mafam kadaida thami haiduna hairai masidagi Arsen nasu painting ama jekliba adugi maningda leibani haiduna sign tawraklami masidagi Scott na photo adubu lokthokduna maningda yengba matamda paisa kharabu leirambi masi uba matamda Scott yamna sauna asumna hairai masigi paisa khara asi haiba nate nakoigi nafamda leiriba sana sing adu kadaida lei haiduna hangbani masida Arsen asumna hairai nangna hairiba sana sing adudi aikhoigi mafam asida amatta leite haiduna aduga mabu fariba Pirates nupa adubu mana fuduna nanthoknaba tawrambi asumna tawringai matam asida atopa Pirates ama muk laktuna mahakpu fuduna fajalambi asumna Arsen adubu fajalaba matungda Scottna gold bar amabu puthoraktuna utlaba matungda asumna hangai masigi gold bar asiga manaba atei atopa lemhoriba sing adu mafam kadaida thambage asengba achumba adu yamna thuna hairau haiduna adubu Scottna hairiba aduda Arsen nadi karigomba paukhum amata piraklamde masidagi sauraba Scottna maga lakminariba Pirates sing aduda Arsen asibu phunabagi damak hairami aduga makoina phuba matamda mamaidadi kari amata sohanba yaroi haiduna so hairai asidagi aikoina mathangi ayukta Pirates sing adugi captain oiriba corner adu island asida yorukliba asi uba fangi mana island asida yorukpa matamda island asigi su leader oiduna leiriba Gosto hairiba nupa asiga makoi ani thengnaduna wari sanarami makoi ani wari sanaba matamda Gosto na corner asi kanano haiduna hangi masida corner nasu mahak masa asi kanano haiba adu Gosto gi mafamda hairai mahaki maming captain corner kawi haiduna aduga nakal amaromdana Elizabeth adusu samudra mapan aduda yoruklambi aduga madi yamna harauna maga khangnariba nupa western adubu kauduna laami adubu mana asumna lakpa matamda western adudi asiba haksang oina taduna leiramliba asi thegnaba matamda aduki matik yamna akiba amadi nungaitaba faurambi nakal amaromdana corner asibu makoigi island asida leiba Pastor Bradley kauba nupa amanadi masak khanglammi aduga mahak asi asamba miyoi ama natte haibasi khangi maram asidagi magi miyoi amada samudra romda kana bulakpagi haiba adu binocular thanduna yengnabagi damak hairambi masidagi nupa aduna binocular adu thanduna yengluba matamda Pirates sing adu samudra mapan aduda loina yorakliba adu urambi masi ubadagi pastor aduna yamna thuna lam asida leiriba miyoi sing adubu yamna sep oina church adugi manungda leinabagi damak hairambi aduga hojik corner ga wari sanaduna leiriba Gosto na sukhangami madudi corner asi yamna fattaba misak amani aduga mahakpu hingna natraga sina phanabagi damak wanted lauthokduna leiraba misak amani adubu corner na Gosto gi mafamda asumna hairai nangna khaliba adu onare aibu nangna khaliba adugumlaba mirane haiduna hairai aduga makhatana captain Boden gi nupi Esther adu kadaida lei haiduna hangai adubu Gosto nadi corner na hairiba aduda kari amata paukhum piramde madugi paukhum adu aina piba ngamloi haiduna hairai aduga magi leiriba miyoi sing aduda corner gi mafamda attack taunabagi damak makoigi cannon sing adu maru hanjanduna prepare tauduna thammu hairambi adubu island asida leiramliba miyoi sing aduna cannon adu kapa nangringai mafam asida lakliba Pirates sing aduna miyoi sing adubu nomaina kaptuna loina hatu ambi aduga Gosto adubu su corner na mafam asida yamna thina furambi nakal amaromdana Archer adu Pirates sing aduna mangaksamda thauri amaki duna jangkhatlaga leiriba asi aikoina urami asumna tauba asida Arcel asi yamna wana awa chaina adu khangduna leirami
ꯄꯥꯏꯔꯠꯁ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯥꯏꯁꯥꯛ ꯑꯗꯨ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯏꯔꯠꯁ ꯑꯗꯨꯅ ꯑꯥꯏꯁꯥꯛꯀꯤ ꯃꯐꯝꯗꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯥꯔꯁꯦꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯏꯔꯠꯁ ꯑꯅꯤ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅ ꯄꯥꯏꯔꯠꯁ ꯑꯃꯕꯨꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯄꯥꯏꯔꯠꯁ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯄꯥꯏꯔꯠꯁ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯅꯔ ꯑꯗꯨꯁꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯔꯅ ꯐꯨꯕꯗꯒꯤ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒꯨꯁꯇꯣ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯀꯦꯅꯟ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯞꯍꯧꯒꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤꯕꯨ ꯊꯤꯡꯍꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨꯁꯨ ꯑꯗꯨꯃꯛ ꯀꯣꯅꯔꯅ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯑꯦꯂꯤꯖꯥꯕꯦꯠꯅꯁꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯦꯂꯤꯖꯥꯕꯦꯠ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯕꯨ ꯀꯣꯅꯔꯅ ꯂꯣꯏꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯀ꯭ꯋꯥꯇꯔ ꯃꯥꯁꯇꯔ ꯂꯤꯒꯤ ꯃꯐꯝꯗꯁꯨ ꯀꯣꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯁꯅꯥ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯣꯠ ꯑꯗꯨꯁꯨ ꯀꯣꯅꯔꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯣꯗꯦꯟꯒꯤ ꯅꯨꯄꯤ ꯑꯥꯔꯁꯦꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯁꯅꯥ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯔꯁꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯠꯇꯣꯛꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯇꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯥꯔꯁꯦꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯝꯁꯜꯂꯣ, ꯑꯗꯨꯒ ꯅꯨꯃꯤꯠ 4 ꯐꯥꯎꯕ ꯆꯥꯕ ꯌꯥꯅꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯣꯝꯁꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯏꯁꯥꯛꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐ꯭ꯂꯣꯔꯗ ꯉꯁꯥꯏꯒꯤ ꯁꯅꯥ ꯕꯥꯔ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯥꯏꯁꯥꯛꯅ ꯁꯅꯥ ꯑꯗꯨ ꯃꯃꯥ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟꯅ ꯈꯨꯡꯒꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯆꯦꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯥꯒꯤ ꯔꯥꯏꯐꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯄꯥꯁꯇꯔ ꯕꯦꯗꯂꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯗꯂꯤꯅ ꯑꯥꯔꯆꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯄꯥꯏꯔꯠꯁ ꯉꯥꯛꯇꯅꯤ, ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗ ꯑꯥꯔꯆꯦꯟꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯄꯥꯏꯔꯠꯁ ꯑꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯥꯏꯔꯠꯁ ꯀꯌꯥꯃꯨꯛ ꯌꯥꯝꯒꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕ꯭ꯔꯦꯗꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯂꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨ ꯄꯨꯔꯥ ꯒꯦꯡ ꯈꯨꯄꯨ ꯄꯨꯂꯞ ꯑꯃꯅꯤ ꯂꯥꯛꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯂꯦ, ꯃꯗꯨꯗꯤ ꯕ꯭ꯔꯦꯗꯂꯤ ꯑꯃꯗꯤ ꯑꯥꯔꯁꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯏꯔꯠꯁ ꯑꯣꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯀꯣꯅꯔꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯥꯔꯆꯦꯟꯗꯤ ꯀꯣꯅꯔꯒꯤ ꯄꯥꯏꯔꯠꯁ ꯑꯗꯨꯒꯤ ꯀꯣ-ꯀꯦꯞꯇꯦꯟ ꯐꯥꯎꯕ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯀꯣꯅꯔꯅ ꯊꯤꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯅꯪꯕꯨꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯅꯪꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣꯅꯔꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯕ ꯏꯆꯝ ꯆꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕ꯭ꯔꯦꯗꯂꯤꯅ ꯑꯥꯔꯆꯦꯟꯒꯤ ꯃꯐꯝꯗ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨ ꯉꯝꯒꯅꯤ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯋꯥꯒꯅꯨ, ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯔꯆꯦꯟꯒꯤ ꯃꯐꯝꯗ ꯕ꯭ꯔꯦꯗꯂꯤꯅ ꯀꯦꯞꯇꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯑꯥꯔꯆꯦꯟꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯐꯝꯗ ꯑꯗꯨꯒꯤ ꯃꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯑꯦꯂꯤꯖꯥꯕꯦꯠꯅ ꯏꯔꯝꯕ ꯅꯣꯠꯁ ꯑꯗꯨ ꯑꯥꯏꯁꯥꯛꯅ ꯊꯦꯡꯅꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯠꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯋꯦꯁꯇꯔꯟ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛ ꯆꯠꯂꯦ, ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯅꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯥꯏꯁꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯕꯥꯔꯗꯦꯒꯤ ꯄꯤꯕꯤꯈꯤꯕ ꯒꯤꯐ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯂꯝꯃꯤ,
ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯥꯡ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯥꯔꯆꯦꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯕ꯭ꯔꯦꯗꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯎ ꯄꯥꯟꯕꯤ ꯑꯃꯗ ꯊꯥꯒꯤ ꯁꯦꯞ ꯃꯥꯟꯕ ꯑꯃ ꯍꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯂꯥꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯏꯁꯥꯛꯅꯗꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯆꯦꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕ꯭ꯔꯦꯗꯂꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯣ, ꯑꯩꯗꯤ ꯅꯪꯒꯤ ꯑꯟꯇꯤ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯀꯟꯗꯨꯅ ꯅꯪꯒꯤ ꯑꯟꯇꯤꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯕ꯭ꯔꯦꯗꯂꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯂꯤꯖꯥꯕꯦꯠ ꯑꯗꯨ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯅ ꯎꯗꯅꯕꯒꯤꯗꯃꯛ ꯆꯨꯖꯥꯛ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯕ ꯑꯃꯗꯤ ꯎꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯨꯖꯥꯛ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯑꯦꯂꯤꯖꯥꯕꯦꯠ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯑꯥꯔꯆꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯔꯆꯦꯟꯕꯨ ꯎꯕ ꯃꯇꯝꯗ ꯑꯦꯂꯤꯖꯥꯕꯦꯠ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯁꯤꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯋꯦꯁꯇꯔꯟ ꯑꯗꯨꯕꯨꯁꯨ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯂꯤꯖꯥꯕꯦꯠꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯗ ꯑꯥꯔꯆꯦꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯍꯟꯕ ꯌꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯦꯗꯂꯤ ꯑꯃꯗꯤ ꯑꯥꯏꯁꯥꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯥꯔꯆꯦꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯎ ꯄꯥꯟꯕꯤ ꯑꯃꯗ ꯊꯥꯒꯤ ꯁꯦꯞ ꯍꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯥꯔꯆꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯇꯔ ꯃꯥꯁꯇꯔ ꯂꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯁ꯭ꯀꯣꯠꯀꯤ ꯃꯐꯝꯗ ꯊꯤꯅ ꯉꯥꯡꯉꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯦꯠ ꯑꯅꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯍꯟꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯑꯃ ꯄꯤꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛꯇꯨꯅ ꯑꯥꯔꯆꯦꯟꯕꯨ ꯊꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔꯅ ꯑꯥꯔꯆꯦꯟꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯣꯅꯔꯅꯁꯨ ꯈꯪꯕ ꯉꯝꯃꯤ, ꯑꯥꯔꯆꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯐꯖꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯣꯔꯦꯁ ꯑꯗꯨꯗ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯕ꯭ꯔꯦꯗꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯥꯔꯆꯦꯟꯅ ꯍꯥꯏꯔꯛꯈꯤꯕ ꯎ ꯄꯥꯟꯕꯤ ꯑꯃꯗ ꯃꯨꯟꯒꯤ ꯁꯦꯞꯇ ꯍꯛꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯕ꯭ꯔꯦꯗꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯂꯤꯖꯥꯕꯦꯠ ꯑꯃꯁꯨꯡ ꯑꯥꯔꯆꯦꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯑꯦꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯑꯥꯔꯆꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯁꯨ ꯎ ꯄꯥꯟꯕꯤ ꯊꯥꯒꯤ ꯁꯦꯞ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯨꯔꯦꯜ ꯑꯃꯕꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯀꯗꯣꯔꯤꯕ ꯑꯁꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯨꯝꯚꯤꯔꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯑꯥꯏꯁꯥꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯦꯛꯄ ꯕꯛꯀꯦꯠ ꯃꯥꯟꯕ ꯍꯤ ꯑꯁꯤꯗ ꯊꯧꯔꯤ ꯇꯤꯡꯗꯨꯅ ꯂꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯔꯆꯦꯟ ꯑꯃꯨꯛ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯟꯊꯣꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯂꯤ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯀꯣꯅꯔꯒꯤ ꯄꯥꯏꯔꯦꯠ ꯀꯥꯡꯕꯨ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯌꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯎꯕꯗꯒꯤꯗꯤ ꯕ꯭ꯔꯦꯗꯂꯤꯅ ꯑꯥꯔꯆꯦꯟ ꯀꯥꯡꯕꯨ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯀꯣꯅꯔꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯔꯦꯠꯁ ꯑꯣꯏꯔꯤꯉꯩꯗ ꯀꯧꯔꯝꯕ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯕ꯭ꯔꯦꯗꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ, ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯪ ꯆꯤꯛꯂꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯐꯝ ꯑꯁꯤꯒꯤ ꯄꯥꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯣꯅꯔꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏ ꯑꯃꯗ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯒꯨꯟ ꯇꯝꯊꯤꯕ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯥꯔꯁꯦꯟ, ꯏꯂꯤꯖꯥꯕꯦꯊ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯏꯁꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯊ ꯑꯃꯗꯤ ꯑꯥꯏꯁꯥꯛꯀꯤ ꯃꯐꯝꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯠꯁꯦ ꯍꯥꯏꯈꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯒꯤ ꯃꯇꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯠꯂꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯊꯥꯖꯕꯁꯨ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯎ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯕ꯭ꯔꯦꯗꯂꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯗꯂꯤ ꯑꯃꯗꯤ ꯀꯣꯅꯔ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯎꯔꯝꯃꯤ꯫ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯐꯝꯗ ꯀꯣꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯥꯔꯁꯦꯟ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯂꯤꯅꯗꯤ ꯀꯣꯅꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯅ ꯑꯥꯔꯁꯦꯟꯕꯨ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯊꯤꯕ ꯐꯪꯂꯣꯏ, ꯃꯍꯥꯛ ꯅꯪꯅ ꯐꯥꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯀꯣꯅꯔꯅ ꯈꯨꯗꯛꯇ ꯕ꯭ꯔꯦꯗꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯑꯥꯔꯁꯦꯟꯅ ꯎ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯅꯔꯒꯤ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯅ ꯑꯥꯔꯁꯦꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔꯅ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯥꯔꯁꯦꯟ ꯑꯁꯤ ꯍꯥꯠꯄ ꯌꯥꯔꯣꯏ, ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯍꯤꯡꯅ ꯐꯥꯗꯨꯅ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯀꯣꯅꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅꯁꯨ ꯑꯥꯔꯁꯦꯟꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯀꯨꯝꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯒꯨꯝꯚꯤꯔꯁꯤꯡ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯑꯥꯔꯁꯦꯟꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯥꯔꯁꯦꯟꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯥꯔꯁꯦꯟꯅ ꯂꯣꯏꯅ ꯐꯨꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯥꯔꯁꯦꯟ ꯑꯁꯤ ꯑꯔꯥꯏꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ, ꯃꯥꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯣꯅꯔꯒꯤ ꯄꯥꯏꯔꯠꯁ ꯀꯣ-ꯀꯦꯞꯇꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯊꯀꯤ ꯃꯐꯝꯗ ꯄꯥꯏꯔꯠꯁ ꯑꯃꯅꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯥꯔꯁꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯔꯠꯁ ꯑꯗꯨꯕꯨꯁꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔ ꯂꯥꯛꯇꯨꯅ ꯀꯣꯅꯔꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯃꯥꯅ ꯄꯥꯏꯔꯠꯁ ꯑꯣꯏꯔꯤꯉꯩꯗ ꯀꯧꯕ ꯃꯤꯡ ꯕ꯭ꯂꯗꯤ ꯃꯦꯔꯤ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤꯗꯃꯛ ꯐꯦꯃꯤꯂꯤꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯠꯅ ꯆꯩꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯕ ꯄꯣꯔꯛꯁꯤ ꯍꯥꯏꯗꯨꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯥꯔꯁꯦꯟꯅ ꯀꯣꯅꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯏꯔꯠꯁ ꯑꯃꯕꯨ ꯃꯀꯣꯛ ꯀꯛꯊꯠꯇꯨꯅ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯀꯣꯅꯔꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯁꯦꯟꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯀꯣꯅꯔꯅꯁꯨ ꯈꯪꯉꯤ ꯑꯥꯔꯁꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯅꯔꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯨꯄꯥ ꯕꯣꯗꯦꯜ ꯑꯗꯨ ꯑꯩꯒꯤ ꯏꯈꯨꯠ ꯆꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅ ꯍꯜꯂꯛꯄ ꯄꯥꯝꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯀꯗꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯥ ꯕꯣꯗꯦꯜ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯨꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯁꯦꯟ, ꯏꯂꯤꯖꯥꯕꯦꯊ, ꯑꯥꯏꯁꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯂꯤꯖꯥꯕꯦꯊꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯔꯁꯦꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯊꯀꯤ ꯃꯐꯝꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯀꯔꯤ ꯑꯃꯠꯇ ꯄꯥꯏꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯅ ꯑꯥꯔꯁꯦꯟꯅ ꯂꯥꯡ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨ ꯊꯥꯛꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯃꯕꯨ ꯑꯥꯔꯁꯦꯟꯅ ꯍꯥꯡꯇꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯂꯤꯖꯥꯕꯦꯊ ꯑꯃꯗꯤ ꯑꯥꯏꯁꯥꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨ ꯂꯩꯔꯝꯂꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯏꯂꯤꯖꯥꯕꯦꯊꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ, ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯣꯅꯔ ꯀꯧꯕꯅꯤ, ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ
ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯝꯊꯤꯕ, ꯃꯤꯅꯨꯡꯁꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯄꯥꯏꯔꯠꯁ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯑꯦꯂꯤꯖꯥꯕꯦꯠꯅ ꯑꯃꯨꯛ ꯍꯪꯉꯛꯏ, ꯅꯪꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯋꯥꯍꯪ ꯑꯁꯤꯗ ꯑꯥꯔꯁꯦꯟ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯤꯞ ꯑꯃꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯞ ꯑꯗꯨꯗ ꯀꯣꯅꯔꯒꯤ ꯀꯥꯡꯕꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩ ꯄꯥꯏꯔꯠꯁꯤꯡꯒꯤ ꯁꯤꯞ ꯑꯗꯨꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯣꯅꯔꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯂꯤꯖꯥꯕꯦꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯔꯠꯁꯤꯡꯒꯤ ꯁꯤꯞ ꯑꯗꯨꯗ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯌꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅꯁꯨ ꯈꯨꯝꯂꯤ, ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯗꯕ ꯌꯥꯗꯕꯅ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯖꯥꯕꯦꯠꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕ꯭ꯂꯗꯤ ꯃꯦꯔꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯦꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯑꯥꯔꯁꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯕ ꯕꯣꯛꯁ ꯑꯃꯕꯨ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯕꯣꯛꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯒꯣꯜ ꯕꯥꯔꯁꯤꯡ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯑꯥꯏꯁꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯒꯣꯜ ꯕꯥꯔ ꯑꯁꯤꯗ ꯍꯛꯂꯤꯕ ꯃꯥꯔꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯣꯔꯛꯈꯤꯕ ꯒꯣꯜ ꯕꯥꯔ ꯑꯗꯨꯗ ꯍꯛꯈꯤꯕ ꯃꯥꯔꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯣꯜ ꯕꯥꯔꯁꯤꯡ ꯑꯁꯤ ꯀꯣꯅꯔꯒꯤ ꯉꯥꯛꯇꯅꯤ, ꯃꯁꯤꯗ ꯍꯛꯂꯤꯕ ꯃꯥꯔꯛ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯥꯔꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯐꯨꯝꯗꯨꯅ ꯂꯩꯖꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯕꯣꯗꯟꯅ ꯃꯁꯤꯕꯨ ꯄꯣꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯀꯣꯅꯔꯒꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯕꯣꯗꯟꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯖꯥꯕꯦꯠꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯈꯨꯝꯃꯛꯏ, ꯍꯣꯏ, ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕ ꯑꯩ ꯑꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥ ꯑꯗꯨꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯔꯁꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯣꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯥꯔꯁꯦꯟꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯕ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯗ ꯋꯥꯇꯔ ꯃꯥꯁꯇꯔ ꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯄꯥꯏꯔꯠꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯇꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯤ ꯑꯃ ꯐꯥꯎꯕ ꯁꯦꯝꯒꯠꯇꯨꯅ ꯀꯣꯅꯔꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ, ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯃꯈꯜ ꯁꯨꯅ ꯈꯪꯂꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯅꯔꯒꯤ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯅ ꯃꯈꯥ ꯇꯥꯅ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯤ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯑꯗꯨ ꯐꯪꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯀꯣꯅꯔꯅꯁꯨ ꯈꯨꯝꯃꯤ, ꯍꯣꯏ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯅꯥ ꯑꯗꯨꯒꯤꯗꯃꯛꯇꯅꯤ, ꯁꯅꯥ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯀꯣꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯂꯤꯅꯗꯤ ꯈꯪꯏ ꯃꯗꯨꯗꯤ ꯀꯣꯅꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯑꯥꯔꯁꯦꯟꯅ ꯃꯥꯕꯨ ಮಿನಂꯂꯝꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯂꯤꯅꯁꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯒꯤꯗꯃꯛ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯥꯔꯁꯦꯟꯒꯤ ꯃꯈꯨꯠꯇ ꯁꯤꯍꯟꯕ ꯑꯗꯨ ꯄꯥꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯥꯔꯁꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯕꯣꯝ ꯑꯃꯕꯨ ꯑꯥꯏꯁꯥꯛꯅ ꯁꯥꯟꯅꯄꯣꯠ ꯃꯥꯜꯂꯗꯨꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯥꯔꯁꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯑꯦꯂꯤꯖꯥꯕꯦꯠ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯥꯔꯁꯦꯟꯅ ꯃꯥꯅ ꯄꯥꯏꯔꯠꯁ ꯑꯣꯏꯔꯤꯉꯩꯗ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯈꯪꯏ ꯍꯧꯖꯤꯛ ꯀꯣꯅꯔꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯑꯁꯤ ꯂꯦꯞꯂꯣꯏ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯅꯔꯒ ꯂꯥꯟꯊꯦꯡꯅꯕꯗ ꯅꯣꯞꯇꯅꯕ ꯑꯃꯗꯤ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯅꯕꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯑꯥꯏꯁꯥꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯒꯗꯕꯅꯤ,
ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯠꯆꯩ ꯀꯔꯤ ꯑꯃꯠꯇꯕꯨ ꯁꯣꯛꯄ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯅꯪꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯕꯣꯔꯗꯟꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯥꯔꯁꯦꯟꯅ ꯕꯣꯔꯗꯟꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯊꯀꯤ ꯃꯐꯝꯗ ꯐꯖꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯃꯗ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯔꯣꯟꯕ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯣꯅꯔ ꯑꯗꯨ ꯃꯥꯒꯤ ꯃꯊꯕꯥꯛꯀꯤ ꯅꯥꯀꯟꯗ ꯁꯣꯛꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯤ ꯑꯥꯔꯁꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯑꯥꯔꯁꯦꯟꯅ ꯁꯣꯛꯍꯜꯂꯝꯕ ꯗꯥꯛ ꯑꯃꯅꯤ꯫ ꯑꯁꯤꯗꯒꯤ ꯀꯣꯅꯔꯅ ꯕꯣꯔꯗꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯕꯣꯔꯗꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯣꯔꯗꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯇꯤ ꯑꯥꯔꯁꯦꯟꯅ ꯍꯥꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯀꯣꯅꯔꯅ ꯕꯣꯔꯗꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯥꯔꯁꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃꯗ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯗꯨꯅ ꯊꯧꯑꯣꯏꯗꯕꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯣꯔꯗꯟꯅꯗꯤ ꯀꯣꯅꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯕꯣꯔꯗꯦꯟꯅ ꯑꯁꯨꯝꯅ ꯊꯥꯖꯗꯕ ꯑꯁꯤꯗ ꯀꯣꯅꯔ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯕꯣꯔꯗꯦꯟꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ, ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯥꯔꯁꯦꯟꯅꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯂꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠ ꯃꯈꯣꯏ ꯑꯅꯤꯅ ꯑꯥꯔꯁꯦꯟꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕ ꯍꯧꯔꯨꯕꯗꯒꯤꯗꯤ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠ ꯃꯈꯣꯏ ꯑꯅꯤꯅ ꯑꯥꯔꯁꯦꯟꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯥꯔꯁꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯑꯥꯔꯁꯦꯟꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯤꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯗ ꯂꯣꯠꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯈꯔ ꯂꯪꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯈꯥꯏꯅ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯆꯪꯂꯛꯄꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯕꯣꯔꯗꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯕꯣꯔꯗꯟꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯣꯔꯗꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯏꯂꯤꯖꯥꯕꯦꯠ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯈꯨꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯐꯖꯅ ꯊꯅꯝꯂꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯕꯣꯔꯗꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯐꯨꯝꯗꯨꯅ ꯂꯩꯔꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯄꯣꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅꯁꯨ ꯍꯥꯟꯅꯗꯒꯤ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯈꯤꯔꯝꯃꯤ꯫ ꯕꯣꯔꯗꯟꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯤ ꯑꯗꯨꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯑꯗꯨ ꯄꯨꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯗꯣꯛꯇꯔ ꯀꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯥꯛꯂꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯒꯤ ꯍꯨꯏꯁꯦꯟ ꯀꯌꯥ ꯑꯃꯁꯨ ꯈꯣꯡꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯂꯤꯕ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯤꯅꯁꯨ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯥꯔꯁꯦꯟ ꯁꯣꯏꯗꯅ ꯂꯥꯛꯑꯝꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯒꯅꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯃꯅꯨꯡꯗꯅ ꯕꯣꯔꯗꯟꯒꯤ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯥꯔꯁꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯣꯔꯗꯟꯅ ꯍꯥꯏꯔꯛꯏ, ꯃꯉꯣꯟꯗ ꯄꯨꯜꯂꯤꯕ ꯑꯁꯤꯒꯤ ꯁꯣ ꯑꯗꯨ ꯀꯣꯅꯔꯅ ꯄꯥꯏꯕꯅꯤ, ꯁꯣ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕꯣꯔꯗꯟꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ, ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯔꯤꯅꯣ? ꯀꯣꯅꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅꯁꯨ ꯈꯨꯝꯃꯤ, ꯍꯣꯏ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯕꯣꯔꯗꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯗꯨꯝꯅ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯁꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯀꯔꯤꯁꯨ ꯇꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯥꯔꯁꯦꯟꯅꯁꯨ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯄꯥꯏꯔꯦꯠꯁ ꯑꯗꯨ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ
ꯑꯥꯔꯁꯦꯟꯅ ꯕꯣꯗꯟꯒꯤ ꯃꯐꯝꯗ ꯊꯥꯡ ꯑꯃꯕꯨ ꯖꯦꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯀꯟꯅꯕ ꯑꯩ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯥꯔꯁꯦꯟꯅ ꯆꯠꯂꯤꯕ ꯑꯁꯤ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯅ ꯎꯈꯤꯕꯗꯒꯤ ꯑꯥꯔꯁꯦꯟꯕꯨ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤ ꯑꯃꯗꯤ ꯑꯥꯔꯁꯦꯟ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯄꯣꯡꯅ ꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯃꯥꯁꯇꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯇꯥꯕꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯂꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛ ꯑꯁꯤ ꯔꯦꯡ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯥꯔꯁꯦꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯥꯔꯁꯦꯟꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯕꯣꯝ ꯀꯌꯥ ꯑꯃꯁꯨ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯗ ꯈꯪꯍꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯔꯁꯦꯟꯅ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯋꯥꯔꯅꯤꯡ ꯇꯧꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯀꯣꯅꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯅꯔꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯅꯍꯥꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯕꯣꯗꯜ ꯑꯁꯤꯕꯨ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯥꯔꯁꯦꯟꯅ ꯑꯃꯨꯛ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯪꯗꯤ ꯅꯪꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯀꯣꯅꯔꯅꯁꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯁꯦꯟꯅ ꯊꯣꯛꯂꯛꯈꯤꯕ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯊꯧꯔꯤ ꯑꯃ ꯇꯧꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨꯒ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯅꯔꯅ ꯕꯣꯗꯜ ꯑꯗꯨꯕꯨꯁꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯣꯅꯔꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ, ꯃꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯈꯛꯇꯃꯛ ꯐꯪꯗꯨꯅ ꯑꯗꯨꯃꯛ ꯆꯠꯆꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯅꯔꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯏꯪꯂꯤꯁꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯁꯤꯞꯇ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯐꯥꯎꯕ ꯍꯩꯁꯤꯡꯂꯕ ꯄꯥꯏꯔꯠꯁ ꯑꯃꯕꯨ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯁꯨꯝꯅ ꯁꯦꯝꯕꯤꯔꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯜꯂꯝꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕ ꯑꯗꯨ ꯅꯪꯒꯤ ꯊꯕꯥꯛꯀꯤ ꯔꯤꯞꯀꯤ ꯅꯥꯀꯟꯗ ꯅꯠꯇꯦ, ꯑꯩꯅ ꯊꯤꯜꯂꯤꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯥꯔꯠꯇ ꯗꯥꯏꯔꯦꯛꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯣꯗꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯅꯁꯨ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯁꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤ ꯑꯃꯗꯤ ꯑꯥꯔꯁꯦꯟ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯕꯣꯗꯜ ꯑꯃꯗꯤ ꯀꯣꯅꯔ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯀꯣꯅꯔ ꯑꯃꯗꯤ ꯕꯣꯗꯟ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝꯗ ꯕꯣꯗꯟ ꯑꯗꯨ ꯀꯣꯅꯔꯅ ꯌꯥꯝꯅ ꯂꯥꯛꯆꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯔꯅ ꯕꯣꯗꯟꯕꯨ ꯍꯥꯠꯀꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯥꯔꯁꯦꯟꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗꯒꯤꯗꯤ ꯈꯟꯅꯔꯝꯂꯤꯕ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯑꯥꯔꯁꯦꯟꯅ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯁꯦꯟꯅ ꯍꯥꯏꯖꯔꯕꯁꯨ ꯀꯣꯅꯔꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯣꯗꯟꯒꯤ ꯊꯕꯥꯛꯀꯤ ꯔꯤꯞꯀꯤ ꯅꯥꯀꯟ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯣꯗꯟꯅ ꯁꯤꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯥꯔꯁꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯔꯁꯨ ꯍꯧꯖꯤꯛ ꯑꯥꯔꯁꯦꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯔꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯥꯔꯁꯦꯟꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯁꯤꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯥꯔꯁꯦꯟꯅ ꯈꯨꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯕꯣꯗꯟꯕꯨ ꯊꯥꯗꯣꯛꯇꯕꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯣꯅꯔꯅ ꯑꯃꯨꯛ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀ꯭ꯔꯨꯁꯤꯡ ꯑꯁꯤꯗ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯋꯥꯈꯟꯗ ꯑꯩꯕꯨ ꯍꯥꯠꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯀꯣꯛ ꯑꯁꯤ ꯀꯛꯊꯠꯄ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯥꯅ ꯐꯨꯝꯖꯤꯜꯂꯝꯕ ꯕꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯈꯥꯏꯔꯛꯂꯝꯃꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯑꯥꯔꯁꯦꯟ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯆꯦꯜꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯗꯁꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯈꯪꯉꯝꯃꯤ꯫
ꯃꯐꯝ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯕꯣꯗꯟ ꯑꯁꯤꯁꯨ ꯍꯤ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯒ ꯕꯣꯗꯟ ꯑꯃꯗꯤ ꯑꯥꯔꯁꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯦꯃꯦꯟ ꯕ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯥꯔꯁꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯅꯔꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯂꯤꯖꯥꯕꯦꯠꯅ ꯈꯪꯏ ꯑꯗꯨꯗꯤ ꯑꯥꯔꯁꯦꯟ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯑꯥꯔꯁꯦꯟꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟꯁꯨ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯨꯕꯒꯤ ꯑꯁꯣꯛꯄ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯣꯅꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁꯤꯍꯟꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯥꯔꯁꯦꯟ ꯑꯗꯨꯕꯨꯁꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯋꯥ ꯁꯥꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯔꯅ ꯂꯦꯝꯍꯧꯔꯤꯕ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯃꯥꯁꯇꯔ ꯂꯤ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯐꯪꯒꯗꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯎꯠꯊꯣꯛꯂꯤꯕ ꯃꯊꯧꯅꯥ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯒꯣꯁꯤꯡ ꯑꯁꯤ ꯅꯝꯊꯕ ꯇꯧꯗꯕꯤ ꯃꯥꯏꯊꯤꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯍꯟꯒꯗ꯭ꯔꯥ? ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯣꯅꯔꯅ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯏ, ꯍꯥꯟꯅ ꯃꯇꯝ ꯑꯃꯗꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤ ꯄꯥꯏꯔꯠꯁꯤꯡꯅ ꯄꯥꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯃꯨꯠꯊꯔꯛꯂꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯄꯥꯏꯔꯠꯁꯤꯡꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯔꯨꯜ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯄꯥꯏꯔꯠꯁꯤꯡꯒꯤ ꯑꯣꯏꯕ ꯀꯣꯂꯣꯅꯤ ꯁꯦꯝꯅꯗꯨꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯦ, ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯔ ꯑꯗꯨꯁꯨ ꯂꯣꯠꯇꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯣꯅꯔꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯆꯦ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯀꯣꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯦ ꯑꯁꯤ ꯑꯦꯝꯄꯥꯌꯔ ꯑꯍꯨꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯈꯤꯕ ꯆꯦ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯗꯤ ꯃꯦꯔꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯄꯥꯏꯔꯠꯁ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯐ꯭रीꯗꯝ ꯐꯪꯍꯟꯒꯅꯤ, ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯤꯡꯈꯥ ꯇꯝꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯥꯔꯁꯦꯟꯕꯨ ꯐꯥꯔꯁꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯁ꯭ꯀꯣꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯥꯔꯁꯦꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯇꯥꯁꯟꯈ꯭ꯔꯤꯕ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯏꯂꯤꯖꯥꯕꯦꯠꯅ ꯑꯥꯔꯁꯦꯟꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯕు ꯕꯦꯟꯗꯦꯖ ꯌꯦꯠꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯟ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯣꯗꯦꯜ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯏꯂꯤꯖꯥꯕꯦꯠꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯥꯔꯁꯦꯟ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯥꯔꯁꯦꯟꯅꯁꯨ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯐꯝꯗ ꯈꯨꯝꯃꯤ, ꯀꯣꯅꯔꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯕꯤꯈ꯭ꯔꯦ, ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯃꯥꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ, ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯀꯣꯅꯔꯅ ꯂꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯑꯥꯔꯁꯦꯟꯅꯁꯨ ꯌꯥꯅꯤꯡꯕ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯥꯔꯁꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯁꯤꯗ ꯁꯣꯏꯗꯕꯤ ꯌꯧꯔꯛꯂꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯂꯨꯔꯤꯕ ꯑꯁꯤ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯋꯥꯡꯕ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯑꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯦꯟꯒꯤ ꯅꯦꯚꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯀꯧꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯀꯗꯣꯔꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯡ ꯀꯌꯥꯃꯔꯨꯝ ꯑꯃ ꯊꯥꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯂꯥꯡ ꯑꯁꯤ ꯊꯥꯛꯇꯨꯅ ꯈꯔ ꯃꯈꯩ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯕꯗꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯅꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯥꯔꯁꯦꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯥꯔꯁꯦꯟꯅ ꯆꯠꯈꯤꯕꯒꯤ ꯏ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯣꯅꯔꯅꯁꯨ ꯈꯪꯕ ꯉꯝꯂꯦ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯥꯔꯁꯦꯟ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯥꯔꯁꯦꯟꯅ ꯑꯥꯏꯁꯥꯛ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯀꯣꯅꯔꯒꯤ ꯃꯈꯨꯠꯇ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯃꯕꯨ ꯌꯧꯅꯕ ꯍꯤ ꯇꯣꯡꯗꯨꯅ ꯈꯨꯗꯛꯇ ꯆꯠꯈꯤꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯃꯅꯨꯡꯗ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯔꯁꯦꯟꯗꯤ ꯍꯧꯖꯤꯛ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯊꯛ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕ ꯄꯥꯏꯔꯠꯁ ꯑꯃꯕꯨ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯁꯤꯗꯒꯤ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯠꯁꯤꯡ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯥꯔꯁꯦꯟꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈꯤꯕ ꯂꯥꯡꯁꯤꯡ ꯑꯗꯨꯗ ꯊꯨꯗꯨꯅ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯄꯥꯏꯔꯠꯁ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯔꯁꯦꯟꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯗꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤ ꯂꯣꯏꯅꯕꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯖꯥꯕꯦꯊ ꯑꯃꯗꯤ ꯑꯥꯏꯁꯥꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯑꯦꯂꯤꯖꯥꯕꯦꯊꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯕꯤ ꯁ꯭ꯀꯣꯠꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯂꯤꯖꯥꯕꯦꯊ ꯑꯁꯤ ꯁ꯭ꯀꯣꯠꯅ ꯐꯥꯈꯤꯕ ꯑꯁꯤꯗꯒꯤ ꯑꯥꯏꯁꯥꯛꯀꯤ ꯃꯐꯝꯗ ꯑꯦꯂꯤꯖꯥꯕꯦꯊꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯦꯂꯤꯖꯥꯕꯦꯊꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁ꯭ꯀꯣꯠꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁ꯭ꯀꯣꯠ ꯑꯗꯨ ꯃꯈꯣꯏꯅ ꯉꯁꯥꯏ ꯊꯥꯛꯇꯨꯅ ꯊꯅꯝꯕ ꯂꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃ ꯊꯨꯗꯨꯅ ꯊꯤꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯣꯠꯅ ꯁꯤꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯁ꯭ꯀꯣꯠꯀꯤ ꯃꯉꯛꯇ ꯉꯁꯥꯏ ꯋꯦꯁꯇꯔꯟꯅ ꯁꯤꯔꯛꯈꯤꯕ ꯂꯤꯛ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯦꯂꯤꯖꯥꯕꯦꯊꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗꯒꯤ ꯂꯤꯛ ꯑꯗꯨ ꯊꯠꯇꯨꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯤꯛ ꯑꯁꯤ ꯅꯪꯒꯤ ꯅꯠꯇꯦ, ꯂꯤꯛ ꯑꯁꯤꯗꯤ ꯋꯦꯁꯇꯔꯟꯒꯤꯅꯤ" ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯥꯔꯁꯦꯟ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯗꯨꯅ ꯄꯥꯏꯔꯠꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯥꯔꯁꯦꯟꯅ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟ ꯑꯃꯗꯤ ꯀꯣꯅꯔ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯑꯥꯔꯁꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯂꯤꯖꯥꯕꯦꯊ ꯑꯗꯨ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯥꯏꯁꯥꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯥꯏꯁꯥꯛꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯁꯤꯒꯅꯦꯜ ꯄꯤꯅꯕꯒꯤꯗꯃꯛ ꯃꯩ ꯊꯥꯒꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯒꯠꯂꯛꯂꯦ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯒꯅꯦꯜ ꯄꯤꯅꯕ ꯃꯩ ꯑꯁꯤ ꯀꯣꯅꯔꯅ ꯊꯥꯒꯠꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯁꯦꯟꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯀꯣꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯥꯒꯠꯇꯨꯅ ꯃꯩꯒꯤ ꯃꯩꯈꯨꯁꯤꯡ ꯑꯁꯤ ꯎꯕꯗꯒꯤꯗꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯅꯦꯚꯤꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯖꯔꯝꯂꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯄ ꯑꯁꯤꯗ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯀꯣꯅꯔꯅ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯁꯦꯟꯅꯗꯤ ꯀꯣꯅꯔꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯥꯔꯁꯦꯟꯕꯨ ꯀꯣꯅꯔꯅ マꯏꯊꯤꯕ ꯄꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯦꯂꯤꯖꯥꯕꯦꯊꯅ ꯅꯥꯀꯟꯗꯒꯤ ꯀꯣꯅꯔꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯁꯤꯗ ꯀꯣꯅꯔꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯑꯥꯔꯁꯦꯟꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯣꯅꯔꯗ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯦꯂꯤꯖꯥꯕꯦꯊ ꯑꯃꯗꯤ ꯑꯥꯔꯁꯦꯟ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯅꯔꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯀꯣꯅꯔꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ "ꯃꯥꯏ ꯃꯦꯔꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯖꯥꯕꯦꯊ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯥꯔꯁꯦꯟꯒꯤ ꯃꯐꯝꯗ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯦ, ꯑꯗꯨꯗꯤ ꯑꯥꯔꯁꯦꯟꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤ ꯃꯤꯌꯝ ꯀꯧꯏ ꯍꯥꯏꯕ꯫ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯑꯥꯏꯁꯥꯛꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯉꯁꯥꯏꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯎꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯨꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫